sana. Iba, mau lihat tuh. Mau coba dah harapan lo ya. Nah, anu kang ba? Ay, Papa na si Junera ba misin ni. Ini ya. Ako ibo ni hanga ibo. Kuira matungda tungdo ini. Hello ma'am ngasi video sidi ai emung nupi memory oina bagi oiba video amasu zum oirani do ma'am ise thabak thaki wa halakpada ko emung nupi je pamge na pambane ma se hayeng de gidi mabokhoida leiba chikhre duduna ngasi nungdang sina last oirani bako duduna ise pammi bani bo nga sana sana Baby. Sana. Agang sum nomo ki chawkhalakpagi hauba nungaibado hauraga sum nokpagumba kauraga sum nokpagumba tawbado adugi matang yam oirabane bako yamna nusi khalakpa matang oidoini aduga mamit kase kadum khara urakpagum tawba aduga kauraga sum nokpagumba yamna nusiba matang oire bako mana chathidoise to aise mana tumbaje amuk tumba hogot amuk tumda mangwana katang lengba yade angangi haunabi mayam ado aise maje tumna baina kanna sumbane bako do khara wiri tawre aduga tumakanda amuk piru dorini bako do sumaina tawna aise lepaga nga hayeng didi maunubi se gumpa phangaroena nga sumbire suma tumakanda pirure pira matungda aise dum pothanaba tawre ko hayeng se nongalaga mamane aine ta chawne khoi tawraina mathiludoini tene khoi jum chatpagi loisalle furitse pakjabana mane tona thonbirine ne lahan lawbirakpani furitse mane tona thonbiba ngakta sela ta chatore ngasi tupi makhutki maphi Blanket na tabi din na dra. Ito na thombi bache pakcha rajani koi macha thobi te pakcha rajani loina pakchai. Adu mya mo koi hoji loisana loira ga thokna na ba ki tauna re ba ko aduga koi hojik se thenge koi na thoi se pung 10 tare din jeng mata ya da ba ko pung 10 ma tung na tho waina aduga ai mau nu bi se pamma ga lak pai video ju kaya lo ba ngamdre ba lambi chana ko dum gari manung da ina sum pamma ga la ba ni ma se do he gari je kaka ki ba dai tumma jina ado hojik se mama na puna bani haidana lafoi leire bako ado ina mata chawga chumisi kai yengani aina thokre bako ado ai chawji ngari ni maunu pije pammaga pura chajin mi type ta do maunu pije ngasi dagi di amuk pamba phangaro yo kha kuina haidana ngaina ngasi che phana pamme ma su tummi aduga khoi lambi su yam koina lae lakhi purom dagi lakpani na matam su yamna change thenge ubada do angang su yeuru phao he tumbane ba yeure yumdagi tumma lakpadana si yorpada Ibang tuloy ni yaure sana sana ana buboy 좀 joro ba ne ha na buboy phang de hippe ba buboy mo nga tubi le ma cha mai Jum mo na cái khang rồi khang điều chứ quên hay mà cấp mai tiền mà thằng yêu cấp nè sang lấy chưa cấp ấy mà cấp nè đang đi chung thua cấp nè ấy ba mong muốn thủy nè iya buboy 좀 다 harapan na nuôi buboy 좀 다 harapan na nuôi Lamagi ni ngai se tu ki mati phatte ba ko ma se hipalaga minute ma tara khatani mana sana du se duga gi di ma lo khalu oina kapa horani ba khanga ba na soina tawraga mangonda leiri kai ma sana ge tumin le ge khanga ba ado isu lokhat pi re phi ka hong tri mayam so moi di chak sing puna mo loi dana khoi lak pa ngai ra mi ne ba ko do khoi lak pa ka mo jo thenga pani na chak thidok khotok dana ko ine oina jam puna chak chare ba ko aduga chaba loiraga mo ga ini mau nupi japa maga sumangda nga chathok chasin tawrini bako ina mo igi sumangda do sum tawdana yum hanbagi matam yore yum halamdai sida
ꯐꯥꯎꯕ ꯅꯨꯡꯉꯥꯏꯇꯕꯁꯤꯗꯤ ꯀꯩ ꯍꯥꯏꯔꯨꯔꯅꯤ ꯃꯌꯥꯝ ꯅꯁꯨ ꯂꯩꯍꯧꯗꯣꯔꯦ ꯀꯩ ꯈꯜꯂꯤ ꯄꯨꯁꯜꯂꯒ ꯊꯕꯛ ꯇꯧꯕꯗꯣ ꯈꯪꯗꯦꯗ ꯃꯌꯥꯝ ꯑꯍꯥꯟꯕ ꯏꯃꯧ ꯅꯨꯄꯤ ꯐꯪꯕꯒꯤ ꯑꯣꯏꯅ ꯇꯧꯔꯤ ꯃꯥꯜꯂꯦꯀꯣ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯌꯨꯝꯗ ꯂꯩꯔꯝꯃꯒ ꯍꯞꯇꯥꯗ ꯍꯥꯏꯗꯤ ꯂꯩꯕ ꯆꯠꯄ ꯈꯣꯠꯄꯗ ꯍꯥꯏꯗꯤ ꯄꯝꯕ ꯐꯪꯉꯔꯣꯏ ꯎꯕ ꯐꯪꯉꯔꯣꯏ ꯊꯥꯞꯇꯣꯛꯅꯤꯡꯗꯕꯗꯣ ꯑꯩ ꯏꯁꯥꯗꯒꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯍꯟꯅꯤꯡꯗꯕꯗꯣ ꯑꯗꯨꯝ ꯑꯣꯏꯅ ꯐꯥꯎꯔꯦꯕꯀꯣ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯑꯩꯁꯦ ꯃꯥꯁꯦ ꯊꯝꯃꯝꯃꯒ ꯆꯠꯇꯣꯏꯁꯦ ꯈꯟꯕꯗꯀꯣ ꯌꯨꯝꯗꯒ ꯆꯠꯅꯤꯡꯗ꯭ꯔꯕꯅꯦꯕ ꯀꯩ ꯍꯥꯏꯅꯤ ꯈꯪꯗꯦꯗ ꯃꯤꯁ ꯇꯧꯔꯛꯑꯦ ꯑꯩ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯑꯗꯣ ꯆꯠꯄꯒꯤ ꯃꯇꯝꯁꯨ ꯑꯗꯨꯝ ꯊꯦꯡꯖꯤꯜꯂꯛꯑꯕꯅꯤꯅ ꯏꯕꯣꯛꯁꯨ ꯌꯨꯝꯗ ꯃꯇꯣꯝꯇ ꯂꯩꯍꯧꯕꯅꯤꯅꯀꯣ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯃꯆꯨꯁꯦ ꯑꯗꯨꯝ ꯌꯦꯡꯉꯒ ꯑꯗꯨꯝ ꯀꯞꯄꯦꯕꯀꯣ ꯊꯝꯃꯝꯗꯣꯏꯁꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯗꯣ ꯃꯤꯅ ꯍꯥꯏꯅꯗꯥꯏꯅꯦ ꯃꯆꯥꯗꯒꯤꯗꯤ ꯃꯆꯨ ꯊꯣꯛꯂꯛꯑꯗꯤ ꯃꯆꯨꯅ ꯍꯦꯜꯂꯤ ꯀꯥꯏꯗꯣ ꯑꯗꯨꯅꯦꯕꯀꯣ ꯍꯥꯏꯗꯤ ꯌꯨꯝꯗ ꯑꯉꯥꯡ ꯑꯃ ꯂꯩꯕ ꯍꯥꯏꯁే ꯗꯦꯁꯥ ꯑꯋꯥ ꯑꯅꯥ ꯉꯥꯏꯍꯥꯛ ꯁꯥꯎꯅꯔꯁꯨ ꯃꯥ ꯎꯕꯗ ꯁꯨꯝ ꯍꯥꯏꯗꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯕ ꯉꯝꯃꯤꯑꯕꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯈꯪꯗꯦ ꯅꯨꯡꯁꯤ ꯁꯥꯊꯤꯅ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯆꯠꯅꯕꯒꯤ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯑꯗꯨꯝ ꯀꯞꯇꯅ ꯂꯩꯔꯦ ꯃꯃꯥꯒ ꯂꯩꯍꯧꯔꯣꯀꯣ ꯃꯔꯝ ꯃꯣꯛꯄꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯝ ꯃꯣꯛꯄꯤꯅꯦꯕꯀꯣ ꯅꯥꯅꯨ ꯈꯪꯉꯕ ꯅꯥꯅꯨ ꯈꯪꯉꯕ ꯅꯥꯅꯨꯀꯣ ꯑꯩꯈꯣꯏꯒꯤ ꯃꯁꯨꯅꯤꯅꯦ ꯀꯣ ꯃꯁꯨꯅꯤꯀꯣ ꯅꯨꯡꯁꯤꯕꯅ ꯀꯣ ꯃꯁꯨ ꯊꯣꯏꯕꯤ ꯀꯞꯀꯅꯨ ꯈꯪꯉꯕ ꯀꯞꯀꯅꯨꯀꯣ ꯀꯩꯗꯧꯔꯒꯦ ꯅꯪ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯁꯥꯅ ꯅꯨꯡꯁꯤꯍꯜꯂꯤꯁꯦ ꯅꯪ ꯅꯪꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯍꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯃꯆꯣ ꯅꯦꯇꯣꯅꯁꯨ ꯂꯧꯕꯤꯔꯔꯣꯏ ꯉꯁꯤꯗꯒꯤ ꯕꯣꯕꯣꯛꯅꯁꯨ ꯂꯧꯕꯤꯔꯔꯣꯏ ꯅꯪ ꯆꯠꯂꯁꯤꯔꯅ ꯃꯃꯥ ꯃꯇꯣꯝꯇ ꯊꯅꯝꯃꯁꯤ ꯁꯤꯗ ꯆꯠꯂꯁꯤꯔ ꯃꯃꯥ ꯃꯇꯣꯝꯇ ꯊꯝꯃꯝꯃꯁꯤꯔ ꯃꯃꯥ ꯃꯇꯣꯝꯇ ꯊꯝꯃꯝꯃꯒ ꯆꯠꯂꯁꯤꯔ ꯑꯩꯈꯣꯏ ꯆꯠꯁꯤꯔ ꯆꯠꯀꯗ꯭ꯔꯣ ꯅꯦꯇꯣꯟꯒ ꯆꯠꯇꯣꯏꯔꯣ ꯅꯦꯇꯣꯟꯒ ꯆꯠꯀꯗ꯭ꯔꯣ ꯆꯠꯁꯤꯔꯣ ꯆꯠꯂꯁꯤꯔꯣ 엄마. 꿀들. 이자 찔러게. 응? 이자 찔러게. 이자 다도 찔러게. 바이바이. 이자 쩌쩌 떠우도래. 이자 마스 바다 쩌쩌 떠우도래. 난 비비 가우도래 하요. 레오로고. 비비 가우도래 하요. 천. 할마 털털비 보보키 털비 보보키 무수라냐 보보키 무수라냐 보보키 무수라냐 야야야야 이마 기다려게 할아버지 좀.
ꯑꯗꯣ ꯃꯌꯥꯝ ꯑꯩꯁꯦ ꯀꯅꯥꯝꯒ ꯐꯝꯃꯤꯟꯅꯕꯁꯨ ꯉꯝꯗ꯭ꯔꯦꯕꯀꯣ ꯂꯥꯛꯄꯗꯒꯤ ꯃꯥ ꯍꯣꯠꯅꯕꯁꯤꯅ ꯃꯥ ꯍꯣꯠꯅꯕꯁꯦ ꯃꯥꯁꯦ ꯊꯥꯗꯣꯛꯑꯝꯃꯒ ꯂꯥꯛꯄꯗ ꯑꯩꯁꯦ ꯀꯞꯄꯒꯐꯥꯎ ꯊꯣꯛꯂꯛꯑꯦꯕꯀꯣ ꯘꯔꯤ ꯇꯣꯡꯉꯛꯑꯦꯕꯀꯣ ꯉꯝꯗꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯆꯠꯅꯕꯒꯤ ꯊꯣꯛꯂꯛꯑꯒ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯑꯃꯈꯛꯀꯤ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯨꯗꯣꯏꯅꯦ. ꯑꯗꯣ ꯀꯀꯥꯗꯣ ꯊꯣꯡꯒꯥꯟꯗ ꯉꯥꯏꯔ ꯂꯩꯔꯝꯃꯦꯕꯀꯣ. ꯑꯍꯥꯟꯕꯅꯦ ꯑꯩ ꯄꯤꯛꯏꯉꯩꯗ ꯂꯥꯛꯑꯝꯃꯦ. ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯂꯥꯛꯏꯁꯤꯅꯦꯕꯀꯣ ꯆꯥꯎꯔ ꯒ꯭ꯌꯥꯟ ꯇꯥꯔꯒꯀꯣ. ꯑꯗꯨꯒ ꯃꯣꯏꯗ ꯂꯥꯛꯑꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯍꯨꯏ ꯑꯃꯈꯛꯁꯨ ꯂꯩꯔꯝꯃꯦꯕꯀꯣ. ꯍꯨꯏꯁꯤꯒꯤ ꯅꯨꯡꯁꯤꯕꯁꯤꯅ ꯑꯩꯅ ꯀꯞꯄꯒ ꯂꯥꯛꯄꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯄꯗꯣ. ꯑꯗꯣ ꯃꯥꯅꯅꯦ ꯃꯌꯥ ꯄꯤꯕꯁꯦ ꯎꯕꯁꯤꯒ ꯑꯗꯨꯝ ꯐꯈꯔꯦꯕꯀꯣ. ꯑꯩꯒꯤ ꯑꯃ ꯇꯧꯋꯦꯕ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯑꯃ ꯎꯔꯗꯤꯀꯣ ꯑꯗꯨꯗꯣ ꯍꯥꯏꯗꯤ ꯍꯦꯛꯇ ꯊꯃꯣꯏꯗꯅꯦ ꯀꯩ ꯍꯥꯏꯅꯤ ꯅꯨꯡꯉꯥꯏꯖꯕꯗꯣ ꯑꯗꯨꯃꯥꯏꯅ ꯐꯥꯎꯋꯦꯕꯀꯣ. ꯑꯗꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯜꯂꯤꯕ ꯍꯥꯏꯗꯤ ꯃꯤ ꯀꯣꯟꯕꯒꯤ ꯆꯥꯡꯁꯤꯁꯦ ꯌꯦꯡꯉꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯑꯗꯣ ꯑꯩꯗꯤ ꯑꯁꯨꯃꯥꯏꯅ ꯍꯥꯏꯗꯤ ꯀꯔꯤꯝ ꯈꯪꯖꯗꯕ ꯖꯤꯕꯁꯤꯡꯁꯦ ꯑꯩꯗꯤ ꯁꯥꯊꯤꯅ ꯅꯨꯡꯁꯤꯀꯣ. ꯃꯣꯏꯗꯤ ꯀꯔꯤꯝ ꯍꯥꯏꯗꯤ ꯂꯣꯟꯁꯨ ꯊꯣꯛꯇ꯭ꯔꯕꯅꯤ ꯀꯩꯁꯨ ꯍꯥꯏꯗꯤ ꯑꯩꯁꯦ ꯁꯤ ꯇꯧꯔꯦꯅ ꯀꯔꯤꯝ ꯍꯥꯏꯖꯕ ꯉꯝꯖꯗ꯭ꯔꯕꯅꯤ. ꯑꯗꯨꯅ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ. ꯍꯨꯏ ꯈꯪꯗꯦ ꯍꯧꯗꯣꯡ ꯈꯪꯗꯦ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩꯌꯦꯕꯀꯣ. ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯛꯅꯔꯦ. ꯃꯃꯥꯁꯨ ꯀꯟꯅ ꯁꯣꯝꯗ ꯐꯝꯃꯤ. ꯇꯥꯆꯧ ꯍꯣꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯐꯝꯃꯦꯕꯀꯣ. ꯉꯥꯏꯍꯥꯛꯁꯨ ꯍꯨꯏꯁꯦ ꯂꯛꯅꯔ ꯃꯇꯨꯡꯗ ꯀꯀꯥ ꯍꯣꯏꯒꯤ ꯃꯉꯣꯟꯗ ꯁꯨꯝ ꯐꯝꯃꯨꯒꯦꯅ ꯆꯪꯕꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯌꯥꯝꯅ ꯊꯃꯣꯏꯁꯤꯗ ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯄꯣꯠ ꯑꯃ ꯐꯪꯅꯔꯛꯑꯦꯕꯀꯣ. ꯄꯄꯥꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯦꯆꯤꯟꯅꯤ. ꯊꯥꯏꯅ ꯃꯄꯥꯟꯗ ꯂꯩꯕꯗ ꯁꯣꯏꯔꯝꯕꯗ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯂꯩꯔꯤꯕ ꯀꯀꯥꯁꯤꯒ ꯁꯨꯃꯤꯟꯅꯔꯝꯃꯦꯕ. ꯑꯗꯣ ꯌꯦꯡꯉꯣꯁꯦ ꯌꯥꯝ ꯇꯥꯡꯕ ꯍꯧꯖꯤꯛ ꯃꯇꯝꯗ ꯐꯪꯗ꯭ꯔꯦꯕ ꯃꯦꯆꯤꯟꯅꯤ. ꯍꯧꯖꯤꯛ ꯃꯥ ꯇ꯭ꯔꯦꯂꯔ ꯁꯨꯔꯤꯕꯅꯤꯅ ꯊꯥꯏꯅꯒꯤ ꯃꯦꯆꯤꯟ ꯉꯥꯛꯇꯅꯤ. ꯊꯥꯏꯅꯒꯤ ꯃꯦꯆꯤꯟ ꯈ꯭ꯋꯥꯏꯗꯩ ꯐꯩ. ꯑꯗꯨꯒ ꯑꯩ ꯉꯥꯏꯍꯥꯛ ꯐꯝꯃꯦ. ꯑꯗꯨꯒ ꯐꯝꯃꯒ ꯑꯩꯈꯣꯏꯁꯦ ꯊꯣꯛꯂꯛꯑꯦ. ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯖꯒꯥ ꯑꯃ ꯑꯩꯅ ꯄꯤꯛꯏꯉꯩꯗ ꯂꯥꯛꯑꯝꯕ ꯕꯖꯥꯔꯅꯤ. ꯁꯤꯁꯤꯅ ꯁꯨꯅꯥꯏꯒꯤ ꯋꯥꯄꯣꯛꯄꯤꯒꯤ ꯇꯔꯅꯤꯡ ꯕꯖꯥꯔꯅꯦꯕꯀꯣ. ꯋꯥꯄꯣꯛꯄꯤꯗꯒꯤ ꯍꯥꯏꯖꯤꯜꯂꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯇꯥꯗꯣꯏꯁꯦ ꯆꯥꯡꯗꯝ ꯂꯩꯀꯥꯏ ꯇꯥꯔꯒ ꯆꯠꯇꯣꯏꯅꯦ. ꯑꯗꯨꯒ ꯑꯩꯅ ꯑꯍꯥꯟꯕ ꯆꯠꯂꯤꯅꯦꯕꯀꯣ. ꯑꯍꯥꯟꯕ ꯍꯥꯏꯗꯤ ꯄꯤꯛꯏꯉꯩꯗꯗꯤ ꯆꯠꯈ꯭ꯔꯦ. ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯑꯍꯥꯟꯕ ꯆꯠꯄ ꯂꯝꯕꯤꯅꯦ. ꯑꯗꯣ ꯂꯝꯕꯤꯁꯨ ꯌꯥꯝ ꯐꯠꯂꯝꯗꯦꯀꯣ. ꯍꯥꯏꯗꯤ ꯈꯨꯟ ꯌꯨꯝ ꯇꯥꯕ ꯃꯐꯝꯗ ꯁꯨꯃꯥꯏꯅ ꯂꯝꯕꯤ ꯐꯠꯇꯅ ꯊꯝꯕꯤꯕꯁꯦ ꯎꯔꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯦꯕꯀꯣ. ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯝꯕꯤ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯁꯦ ꯑꯩꯒꯤ ꯑꯗꯨꯝ ꯁꯔ ꯁꯝꯃꯦꯅ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯆꯠꯂꯤꯅꯤ. ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯀꯣꯏꯅ ꯂꯥꯛꯑꯦꯕꯀꯣ. ꯂꯛꯈꯤꯄꯨꯔ ꯇꯥꯔ ꯂꯥꯛꯄꯅꯦ. ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯠꯂꯤꯁꯤꯅ ꯑꯁꯝꯕꯗ ꯆꯠꯄꯅꯦ. ꯈꯦꯋꯥ ꯂꯥꯜꯂꯒ ꯆꯠꯇꯣꯏꯅꯦꯕꯀꯣ ꯂꯨꯄꯥꯕꯥꯔꯤꯠꯀꯤ. ꯑꯗꯣ ꯈꯦꯋꯥ ꯂꯥꯟꯕꯗꯣ ꯉꯁꯥꯏꯅ ꯑꯃꯨꯛ ꯑꯉꯥꯡ ꯌꯥꯎꯕꯅꯤꯅ ꯑꯍꯥꯟꯕꯁꯨ ꯆꯠꯄꯅꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦꯅ ꯑꯩꯈꯣꯏꯅ ꯀꯣꯏꯅ ꯂꯥꯛꯄꯅꯦꯕ. ꯑꯗꯨꯒ ꯃꯃꯥꯡꯗ ꯎꯔꯤꯕ ꯃꯐꯝꯁꯤꯅ ꯆꯤꯡꯗꯣꯟ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯃꯃꯣꯏꯒꯤ ꯃꯅꯤꯡꯒꯗꯣꯁꯦ ꯑꯗꯨꯝ ꯎꯕ ꯐꯪꯕꯅꯦꯕꯀꯣ. ꯆꯤꯡꯗꯣꯟ ꯂꯩꯀꯥꯏꯒꯤ ꯃꯅꯤꯡꯅꯤ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯒ ꯁꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯌꯨꯝ ꯀꯩ ꯃꯌꯥꯝ ꯑꯃ ꯐꯖꯅ ꯁꯥꯕꯁꯨ ꯑꯗꯨꯝ ꯌꯥꯎꯋꯦ. ꯃꯅꯨꯡꯗ ꯌꯥꯝ ꯂꯩꯌꯦꯕꯀꯣ. ꯑꯗꯨꯝ ꯌꯦꯡꯉ ꯂꯥꯛꯑꯦꯕꯀꯣ. ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯂꯥꯛꯑꯝꯕꯅꯤꯗ ꯑꯩ ꯑꯃꯐꯥꯎ ꯂꯥꯛꯇ꯭ꯔꯤꯕꯀꯣ. ꯁꯤꯈꯩꯗꯤ ꯑꯗꯨꯝ ꯉꯥꯟꯅ ꯎꯔꯦ. ꯆꯤꯡꯗꯣꯟ ꯂꯩꯀꯥꯏꯒꯤ ꯍꯦꯛ ꯃꯅꯤꯡꯗꯅꯦꯕꯀꯣ ꯆꯥꯡꯗꯝ ꯂꯩꯀꯥꯏ ꯂꯩꯔꯤꯁꯦ. ꯂꯝꯕꯤꯁꯤꯡꯁꯦ ꯂꯥꯛꯑꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦ. ꯃꯌꯥꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝꯅ ꯈꯣꯡꯅ ꯆꯠꯂꯝꯕ ꯂꯝꯕꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ. ꯏꯕꯣꯛꯅ ꯈꯣꯡꯅꯇ ꯄꯨꯔꯝꯃꯦ. ꯍꯥꯟꯅꯗꯤ ꯒꯥꯔꯤ ꯊꯣꯛꯑꯝꯗꯕ ꯃꯇꯝꯗꯀꯣ. ꯑꯩꯈꯣꯏ ꯏꯕꯣꯛꯁꯤꯅ ꯃꯥꯁꯄꯔꯥꯗꯒꯤꯅ ꯆꯤꯡꯗꯣꯟ ꯂꯩꯀꯥꯏꯁꯦ ꯈꯣꯡꯅꯇ ꯄꯨꯔꯒ ꯂꯥꯛꯄꯅꯦ. ꯑꯗꯨꯅ ꯃꯐꯝꯁꯦ ꯌꯥꯝ ꯀꯨꯏꯔꯕꯩ ꯃꯇꯨꯡꯗ ꯂꯥꯛꯄꯅꯦ. ꯌꯥꯝ ꯅꯨꯡꯁꯤꯕ ꯐꯥꯎꯋꯦ. ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯦ ꯅꯝꯃꯒ ꯄꯨꯖꯔꯛꯄꯅꯦꯕꯀꯣ. ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯦꯕꯀꯣ ꯃꯌꯥꯝ. ꯁꯤꯁꯦ ꯅꯨꯡꯁꯤꯅꯦ. ꯑꯩꯈꯣꯏ ꯏꯕꯣꯛ ꯅꯤꯡꯁꯤꯡꯉꯛꯏꯕꯣ ꯈꯣꯡꯅ ꯄꯨꯕꯗꯣ. ꯁꯤ ꯂꯝꯕꯤꯁꯤꯗ ꯁꯥꯡꯉꯦ ꯄꯨꯔꯥ ꯈꯣꯡ ꯄꯨꯏꯅꯦ ꯑꯩꯈꯣꯏ ꯃꯥꯁꯄꯔꯥ ꯌꯨꯝꯕꯣ. ꯀꯨꯏꯔ ꯃꯇꯨꯡꯗ ꯂꯥꯛꯑꯦ ꯁꯤ ꯂꯝꯕꯤꯁꯦ. ꯀꯅꯥ ꯂꯥꯛꯏꯕ? ꯀꯥꯏꯗꯒꯤ? ꯑꯣ ꯑꯩꯗꯤ ꯃꯥꯁꯄꯔꯥꯗꯩ ꯂꯥꯛꯑꯦ. ꯂꯝꯕꯤꯁꯦ ꯂꯥꯛꯄꯗ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯋꯥꯔꯤꯁꯤꯡꯅ ꯍꯧꯅꯅ ꯑꯃꯨꯛ ꯅꯤꯡꯁꯤꯡꯍꯜꯂꯦ ꯍꯥꯏꯇꯥꯔꯦꯀꯣ. ꯑꯗꯣ ꯋꯥꯔꯤ ꯁꯥꯟꯅ ꯁꯨꯝ ꯍꯥꯟꯅꯒꯤ ꯍꯧꯈꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯁꯥꯟꯅ ꯁꯨꯝ ꯂꯥꯛꯑꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯨꯄꯥꯕꯥꯔꯤꯒꯤ ꯈꯦꯋꯥ ꯌꯧꯔꯦ. ꯑꯗꯣ ꯀꯨꯏꯔꯦ ꯕꯣꯠꯀ ꯇꯣꯡꯕ ꯐꯪꯗꯕ. ꯑꯗꯣ ꯉꯁꯤꯗꯤ ꯇꯣꯡꯕ ꯐꯪꯗꯣꯔꯦ. ꯑꯗꯨꯒ ꯊꯣꯡꯁꯨ ꯁꯥꯔꯝꯃꯦꯀꯣ. ꯃꯌꯥꯝ ꯁꯥꯕ ꯍꯧꯒꯠꯂꯝꯃꯦ. ꯋꯥꯛꯖꯥꯝꯅ ꯂꯣꯏꯁꯤꯜꯂꯝꯃꯦ. ꯃꯈꯣꯡ ꯖꯨꯡꯅ ꯈꯣꯠꯇꯅꯀꯣ. ꯑꯗꯣ ꯁꯤꯒ ꯊꯣꯡ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯔꯅꯤ. ꯏꯁꯝ ꯁꯝꯃꯅꯤꯕꯀꯣ.
ꯀꯨꯏꯔ ꯃꯇꯨꯡꯗ ꯇꯣꯡꯗꯣꯏꯅꯦ ꯌꯥꯝ ꯀꯨꯏꯔ ꯃꯇꯨꯡꯗ ꯇꯣꯡꯖꯔꯤ ꯇꯨꯔꯦꯟ ꯃꯄꯥꯟꯅꯤꯅ ꯐꯣꯜꯂꯤꯅꯤꯅꯀꯣ ꯍꯤꯟꯖꯥꯡ ꯅꯥꯄꯤꯗꯤ ꯄꯨꯔꯥ ꯃꯔꯥꯡ ꯀꯥꯏꯅ ꯐꯖꯅ ꯑꯣꯏꯔꯦꯕꯀꯣ ꯑꯥꯂꯨ ꯀꯣꯂꯤ ꯍꯋꯥꯏ ꯃꯌꯥꯝ ꯑꯃ ꯊꯥꯅꯔꯤ ꯃꯌꯥꯝꯁꯦ ꯌꯦꯡꯉꯣ ꯌꯦꯡꯕꯗ ꯐꯖꯗ꯭ꯔ ꯃꯌꯥꯝ ꯃꯤꯠꯁꯦ ꯌꯥꯝ ꯄꯦꯜꯂꯦꯕꯀꯣ ꯎꯕꯗ ꯁꯤꯅ ꯑꯥꯗꯩꯁꯤꯒ ꯊꯥꯗꯣꯏꯕ ꯑꯥꯗꯁꯨ ꯃꯤ ꯉꯥꯏꯅ ꯂꯩꯗꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯁꯤꯁꯨꯀꯣ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯆꯠꯄ ꯃꯇꯝꯗ ꯁꯤꯒ ꯑꯗꯨꯝ ꯆꯠꯄꯅꯤꯅ ꯑꯗꯨꯒꯤ ꯐꯤꯜꯗꯣ ꯂꯥꯛꯄꯩ ꯋꯥꯅꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯥꯝ ꯍꯔꯥꯎꯔꯝꯃꯦꯕꯀꯣ ꯁꯤꯒꯁꯦ ꯇꯣꯡꯒꯅꯤ ꯍꯥꯏꯔꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯐꯤꯜꯗꯣ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯒꯤ ꯑꯁꯤꯁꯦ ꯂꯥꯟꯕ ꯈꯨꯗꯤꯡꯒꯤ ꯑꯩꯈꯣꯏ ꯃꯥꯅ ꯂꯨꯄꯥ ꯑꯃꯃꯝ ꯇꯧꯅ ꯑꯗꯨꯝ ꯊꯥꯗꯍꯜꯂꯦꯕꯀꯣ ꯑꯗꯨꯅ ꯉꯁꯤꯗꯤ ꯂꯨꯄꯥ 5 ꯆꯠꯄꯤ ꯑꯃ ꯊꯥꯗꯔꯝꯃꯒꯦ ꯑꯗꯨꯝ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯄꯩꯁꯥꯁꯦ ꯊꯥꯗꯕꯤꯌꯣꯕꯀꯣ ꯒꯪꯒꯥ ꯏꯃꯥꯒꯤꯗꯃꯛꯇ ꯑꯗꯣ ꯑꯩꯗꯤ ꯑꯗꯨꯝ ꯊꯥꯗꯔꯒ ꯆꯠꯂꯦ ꯅꯨꯡꯉꯥꯏꯍꯧꯗꯦꯕꯀꯣ ꯊꯥꯗꯍꯧꯗ꯭ꯔꯗꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯃꯥꯅ ꯂꯧꯕꯤꯕꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯔꯦꯗꯤ ꯈꯪꯉꯒ ꯑꯗꯨꯒ ꯁꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯝꯒꯅꯤ ꯀꯔꯤꯅ ꯀꯔꯤ ꯇꯧꯔꯤ ꯀꯔꯤꯝ ꯈꯪꯗꯕꯤꯅꯦꯕꯀꯣ ꯇꯧꯔꯤꯁꯦ ꯑꯣꯇꯣ ꯃꯅꯨꯡꯗ ꯂꯥꯛꯄꯒꯤ ꯁꯝꯒꯁꯦ ꯏꯐꯥ ꯐꯥꯗꯅ ꯑꯗꯨꯒ ꯐꯨꯔꯤꯠꯀꯁꯤꯅ ꯌꯨꯝꯗ ꯂꯤꯠꯅꯕ ꯐꯨꯔꯤꯠꯅꯦꯕꯀோ ꯏꯪꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯁꯨꯝ ꯍꯥꯞꯆꯤꯜꯂꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯂꯧꯕꯗꯗꯤ ꯌꯥꯝ ꯕꯤꯀꯥꯔ ꯊꯤꯔꯝꯃꯦ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯅꯨꯡꯁꯤꯅ ꯍꯥꯞꯄꯕꯅꯤ ꯃꯌꯥꯝ ꯅꯣꯛꯅꯔꯛꯀꯅꯨ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯧꯔꯦ ꯀꯨꯝꯅꯕ ꯇꯧꯔꯅꯤ ꯐꯥꯏꯅꯦꯜꯂꯤ ꯂꯥꯟꯊꯣꯔꯛꯑꯦ ꯊꯣꯡ ꯌꯥꯝ ꯁꯥꯔꯦ ꯐꯖꯅ ꯑꯍꯥꯟꯕꯗ ꯁꯤ ꯃꯃꯥꯡꯁꯤꯗꯒꯤ ꯆꯠꯂꯝꯃꯤꯅꯤ ꯀꯨꯝꯊꯔꯝꯃꯤꯅꯤ ꯍꯧꯖꯤꯛ ꯀꯗꯥꯏ ꯑꯣꯏꯈ꯭ꯔꯦ ꯌꯦꯡꯉꯨ ꯅꯤꯡꯈꯥꯏꯗꯅ ꯑꯗꯣ ꯑꯩꯈꯣꯏꯁꯦ ꯖꯤꯝ ꯇꯧꯅꯕ ꯆꯠꯅꯕꯒꯤ ꯂꯥꯛꯄꯅꯦ ꯑꯗꯨꯒ ꯃꯃꯥꯅ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯆꯥꯅꯕꯒꯤ ꯈꯔ ꯂꯧꯈꯤꯁꯦꯅ ꯑꯃꯨꯛ ꯕꯥꯁꯀꯥꯅꯤꯗ ꯀꯨꯝꯃꯒ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯈ꯭ꯔꯣꯁ ꯇꯧꯔꯦꯕꯀꯣ ꯇꯣꯃꯦꯇꯣ ꯀꯔꯤ ꯑꯗꯨꯝ ꯂꯩꯔꯦ ꯁꯟꯗꯥ ꯋꯥꯏꯔꯝ ꯑꯣꯏꯗꯣꯔꯦꯀꯣ ꯌꯥꯝꯅ ꯃꯇꯝ ꯌꯥꯝ ꯆꯪꯍꯧꯗꯔꯦ ꯍꯥꯏꯇꯥꯔꯦ ꯌꯨꯝ ꯌꯧꯔꯛꯄꯀꯣ ꯑꯗꯣ ꯃꯃꯥꯅ ꯑꯗꯩ ꯏꯅꯝꯃ ꯍꯣꯏꯗꯒꯤꯁꯨ ꯍꯤꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯍꯥꯞꯄꯛꯑꯦ ꯀꯩꯅꯣ ꯃꯌꯥꯝ ꯍꯥꯞꯄꯛꯑꯦ ꯑꯗꯣ ꯃꯃꯥꯅ ꯂꯧꯊꯣꯛꯑꯒ ꯐ꯭ꯔꯤꯖꯇ ꯍꯥꯞꯄꯤꯅꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯐꯤ ꯃꯌꯥꯝ ꯑꯃ ꯁꯨꯔꯝꯕꯗꯣ ꯑꯗꯨꯁꯤꯡꯗꯨꯁꯨ ꯂꯣꯏꯅ ꯊꯨꯞꯆꯜꯂꯒ ꯊꯝꯃꯦ ꯑꯗꯨꯒ ꯑꯩꯁꯦ ꯃꯀꯣꯛꯁꯦ ꯆꯤꯛꯄꯅ ꯂꯣꯏꯔꯦ ꯍꯥꯏꯕꯀꯣ ꯉꯥꯏꯍꯥꯛꯁꯨ ꯀꯞꯄꯛꯄꯒꯤ ꯑꯗꯨꯅ ꯌꯨꯝꯗ ꯂꯥꯛꯄꯗ ꯃꯌꯥꯝ ꯏꯃꯧ ꯅꯨꯄꯤ ꯂꯩꯇ꯭ꯔꯃꯤꯅ ꯏꯍꯥꯡ ꯍꯥꯡꯕꯗꯣ ꯑꯣꯏꯔꯦ ꯑꯗꯨꯒ ꯑꯩꯁꯦ ꯀꯟꯊꯥ ꯍꯥꯏꯒꯠꯂꯒ ꯀꯣꯛꯁꯨ ꯆꯤꯛꯄꯅꯦ ꯇꯨꯝꯅꯕ ꯇꯧꯔꯦ ꯆꯥꯛꯀ ꯆꯥꯗ꯭ꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤꯁꯨ ꯑꯗꯨꯝ ꯁꯥꯗꯤ ꯂꯣꯏꯁꯟꯅꯕ ꯇꯧꯔꯒꯦ ꯅꯨꯡꯉꯥꯏꯔꯗꯤ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯏꯃꯧ ꯅꯨꯄꯤꯒꯤ ꯑꯣꯏꯅ ꯕꯥꯏ